ngase phongkiba tongan tongan ba manipuri sifong singa masum thokiba thawdo thok singdagi maroi bi ipau sing myamna thamjagi ahan bada sanga express ki lokusaraga Kangpokpi Senapati district ki boundary gi yetnaba amuk lakle Kangpokpi district administration sinduna thasi ki taraga taret amasum taraga nipana pangthokadaba Bigsit Bharat Sanklap Yatra gi mafam matangda district boundary gi sayetnaba wafam song thoraktuna thoram maduga miyamna cooperation piroi heba wafam phawba yorakle lakli be January taraga taret amasum taraga nipana Kangpokpi district administration sinduna mayangkhang ningthawpham amasum tumuyen khulenga Bigsit Bharat Sanklap Yatra gi thoram madu pangthokadabani thoram pangthokaduriba mafam adu Senapati district ki manungjanba Naga revenue village singni haina JC on district boundary na phongdokloduna Senapati district ki manungjanba mafamda Kangpokpi district administration sinduna thoram pangthokpa adu yaningde haidi JC on district boundary of mayangkhang tumuyon kholena ngasi Senapati da thadokhiba sirol amana makhoigi lamda thoram pangthokpa adugi mayokta sapsana lepi haidi Karigumba Pibam Amatada Mapamadura Thoram Pangtokpada Miam gi Maikaidigi Saugaloi Haina Siroladuna Makatari Autopapa Omna Sabunko Kunau the Kapna Cray Yamna Penadre Ngaranu Midang Impal East District Lamlai Assembly Constituency Manungsan Sabunko Kunau the Koki Militani Haina Sing Navasina Nomai Kapsinduna Landara Quadigi Kunakasina Handuna Kapre Paugile Kunsing High Ngarang midang pung teret khare padu waida koki militeni haina singna basingna nongmai maru taruk teret rom sabungko khunau maitei khuna kapsilakhi matam khra tumina leiruraba matungda ngarang khangauduna nongmai kapsinduna landarakpa aduda mafam adu waida leiba khungak basingna handuna kapki haina palladuna paugil khunsinga hai khungak basingna handuna kapkiba adudagidi koki militeni sina nongmai kapalepki Sabungko Kunaugi Kunjasin Hai, Naranumidang Weram Kuki Militani Hina Singnava Kulai Pibising Singkong Singya Sing the Kumtarakituna Satki Sat Uki Amadi Numidang that Nomai Kapsinduna Landa Bigi Tabaksataraki Han Hana Kuki Militani Hina Tazabasing and Nomai Kapsinduna Landaraki Bamadi Mishimina Mayam Tokiba Lake Rabana Sabunko Kunaugi Kunjasin Nomai Kapsilak Paduda Mayum Tadoktuna Sapagadaba Mapam Singda Kuptuptuna Lenaki Nomai kapalep krabasu makatana amuk kablak kadra haibiki singnaba leibana yumda hanjinba kinaduna labuk amadi akutpa mafam singda leiraga ahing yarek na khiyari sabungko khunaugi seis manihar kauba manahai matam khara ngahak leitana nomai kapsilakpa amadi kapnabigi thawdok sing thokpadagi mafam aduwaigi khunja sing relief camp sing amadi sapagadaba mafam singda leinarurabani aduminama phibam khara pharakpadagi khun singda laktuna mayumda sanglaga leinaba horabani haina palladuna manihar hai Hausi amuk nomai kapsin bahorak libas tadi karam taugada bano haiba khangmangamdre haukiba me ahum degi chusampur degi horakiba akiba phanglaba irang sida koki militan singi khutta amata poksaba masanu paus laikidraba manihan hai sabungko khunaugi sekonda Central Army hek laisin kibadegi koki militan singna hana singthakta leiraga nomai kapsilakpa do haukiba matam khara sidadi naksilalaga kapsilakibani Naksilalaga kapsilakpana maram oiduna sabungko khunaudagi lantholaga sabungko khunjau phawba nongmai maru yoksilakuna khunjaugi yumkai nongmai maru na panuna amanganta thokpa yaurabani haina makna phongdokhi koki militants na nongmai kapsilakpada makoina handuna kapamadi kapsilakpa thingbasu natabana central forcing leibigi wanthok leite haina mahakna phongdorakpaga loinana makoi leiragana hena khudong sadaba phiba mayoknare haiba wafam thamaki Sabungko area gi miyam sabungko kunauda leiba sekonadуда sek saba yauraga madi anakpa singda karga sing sanduna nomagi sara tanjramba adusu Central Force ki kangbuna sangsilakana kukisina nomai kapsilakani haina kihanduna hena awaba oibani haina mangna phongdorakhi Central Army da thajaba leite ngak sanbibasu leite haina palladuna mafamadura leidiba Central Army mafamdu thadokuna satphikro amadi masigi matangda lengan asu miyeng sangbiu haiba wafam mangna thamlakhi Atopapa Omana Miyam the Justice Pangangadabani have a Congress ki Bara Zoronaya Yatra Rahul Gandhi na Manipur ki Maira Pai Duna Miyoi Kyaga Loina Kongzom the Gisat Paukre Modi BJP RSS ki Oinadi Manipur asi India ki Saru Oidra Male Zun Thada in Laklamba the Manipur ki Lenga Kangkong Serambadunga Sisu Oiramli Rahul Gandhi Kongzom the Guinness my Pawagi Lambiki Naget the Nupi Sing Yauna Miyoi Kya Tulakun Rahul Gandhi Butaram Okre Safe Manipur Thaba play catching fight on a Kolau Laukre.
Lebanon asigi miyam thoidok hendokna lan nanglaba Manipur gi miyam da justice phangangadabani haiba kholau puba AICC gi lusingba Rahul Gandhi gi khongjom dagi mak masamangna Manipur gi maira paiduna miyoi lising kya ga loinana khongsan ba ukhre mak ki khongsat asi All India Congress Committee AICC ki President Malik Arjun Kharge na Lebanon asigi national flag khusinaduna lamthaki bane adu mainamu Rahul Gandhi gi ahanwa khongkapta Manipur gi maira pairaga satpa hokhi Numit humpuga taruk ni sangna Mumbai Power Secretary Kongsat asi magna Impal Airport thunglagadaba matamdagi khara thengdakibana ngasinung thulpung mariga makhairom tarakpadi gyauki Delhi da laisil na maram oiraduna aeroplane pekhatpa yadabadagi mak pung ama makhai thengthana thunglakibane dubu thunglabaga panthadana Khongjom tana satuna Manipur gi puari ga sagonaraliba Khongjom War Memorial satuna Manipur gi athawbasingda ikai khumnabu ulaga maki lamthapham oinaba semkiba mafam tana lakhi miyamna mak pungaibada wakiba adugidam ngakpiyo haijuki man hai lan manungda hawkiba jun thada makna laklambada ukiba takiba akiba saktam singadu hana amukta ukidri eha kumja English singaniga maridagi politics ta khongdarakpadigi Ihan hana lewa sigi lenga ki masa maring puna makang khong sairab lamdama mahaibadu Manipurna oiraki phiba masing asi lakpada su ahongba leiramdre lebak thibadi tha nipan hilaklaba phawbada Prime Minister na Manipur miyam gi pirang taithoknaba amuk phawpu laktri BJP amadi RSS amasum Narendra Modi gi oinadi Manipur asi India gi saruk natabugum tauraki khongsat asida tonggadaba bus mathakta saknairaba saisakpa Rioben ngasangmana Manipur gi leijarama phajaba kya mangkhre haiduna tengtha duna sakpi isai gi matangda Rahul Gandhi na hai BJP amadi RSS ki politics na miga nungsinandre adubo Congress na angluraba phajaba kya hanjin hangani Manipur ing tappa soiduna hanjin hangani Manipur miyam gi awaba sapsana khangdona ba khongsat asi state city gi hauna ba lepkhibani haki AICC gi President Malik Arjun Kharge na phungdokhibada khongsat asi Indian Preamble akanabani ngasi phawba Narendra Modi na Manipur laktaba bu akan mamong na yaningdaba phungdokhibaga loinana bod khomba khaktamak lai miyamgi awabada di saruk yarade hakit Modi na samudra da iruptuna leibigi matam phangi adubu Manipur satnabagi matam di leti mahakuma lusingbana sinda ram solga politics amadi lining yansinaduna mathong maram khangandabana miyam yingthina be hengalak lekhi Ngasigi thoram the state kharagi minister amas Manipur gi Congress yauna political party gi lusingba singna saruk yakhi Rahul Gandhi na ma ki khongsat horakpada miyoi kyan lambi gi nagyeta leptuna safe Manipur thaba play card sing pai duna kholauk sulakhi khongsat asigi ahanba yarek pham oigadoriba sekmai gi kaujeng leima football ground tamna lakpada maike domgi nupi singna khutta maira pai duna lambi gi nakalda pareng leplaga ma ku taramna ulamkhi Mafam asida ngasi numidang pung 3:45 tarakpada thunglakhibaga loinana hayeng Kangpokpi amasung Senapati phawduna Nagaland tamna sakhigani haidi lambida mahakna Kanchipur gi Maharaj Gambir Singha gi mitamda ikai khumnaba ulamkhianisu pawsida makhatari atopa pawmana singchan masatpada koki militin sina hatok pikraba imung ahung gi pawdam laikhidraba ibomcha gi di asibagi thawdok pik thana thokpa imung oiramle ensang da ngari phawba thaklamdre Masanupa atuanbaga punna hatopikraba ibomsan hinglingagi saktam hingnana bigi atopa pambai laisilaktabadagi thasigi tarada hauktak maisak pisingda masanupa atuanba amasum atopa miyoi ahunga loinana singjan masakhibada tangbam khaba maitaina masangamlaktabadagi hankraba matungda kuki militant singna mapa masa ani yauna miyoi mari tamthiba mongda hatoklamada masanupa atuanbaga punna laikhidraba tirakhong Makhal laikai digi thaudam ibom sa maitai chai yankhaiga mathoigi imungdi asibagi thaudok pik thana thokpa imung oirambadana tana insang thaknaba ngari phawba leinanaba sel leitabadigi sayola masupna ngari thaktabi insang saragi hinglakpa imung oiramle tamthiraba thaudo asida laikhidraba miyoi marigi imung ahunga mathang unarakpagi manungda masa nupaga punna laikhidraba ts ibom sa angang nupa ahum amasum nupi ama punna marigi mapa oiramki laita lairana kham thengna Yomlam khibana ningthijana sada thaktabadagi hawkhiba kumja English nganiga kunda masanupa ahal heart attack ni haina khiba layong amada kanmangamdana laikhidi masanupa ahal mayum palamle sahima khakta ngai dibi masunupi amasu thalamkhi masanupa ahal laikhidraba matungda laihoriba masanupa ani masanupi ama maki loinabi Sumila amasung
masu nupigidamak sakhumai mutanaba aphang aphang thabak suduna leirakhibani lana leptrabasu amakaktamak yawzabi masanupi lakliba phairen thada luhungnabagi matam leplabini adubu jingana kuplabasu pakhanda paitharaba yum phawba sumkhatuna semjin sajinbagi pambai laikidaba ibomsana numit khudingi ayuk amasum nungthilgi sakhumai mutanaba honabagi mathakta luhonggadawrabi masanupigi awong awun tamnabagi wakhalna laitapang khanglamkhide maki imungda sangsilubada loinabi sumila ngahak laitana wantharakhudigi drip kaptuna laikatnaraga leiramki mangna hai aikhogi imung asi asuki matik laita lairana pik thanba imungni ipuroibana aphang aphang thabak suduna sakhumai mutanaba honajramani adubo ngari laitaduna thaktana insang sab sayolama phawbu yawkhre lan tholakpadigi amuk hena thabak sufam nompham leiraktabadigi masakta isanupi luhongbagi su yamna wajaki luhongbagi wafam hawdokna rubada ipuroibana oirubana isagi apamba naning thunganba ngamloidawre aduna isagi ni haina ipana angamba khara pibado na harau harau puraga satluko ibema hairamki hairi ma kapuna laikidaba masanupa aton masu mapung phana sara thaktabadagi ngehak leitana tuson mansunabadagi mayamna sarai haure haiduna phawba haina bikhibani adubu masakitang fagalakpadagi mapaga punna singchan basatminakhibani laikhidraba ipuroibana isanupida hairamba wafam tabadagi angangda adumaina hairiba karigino nak nupa natra aphangba suraga ngamnaba honaba yadra hairubada ipuroibana hauju lan manungsida thabak sufam leitabagi haibani kari thabangno aina suraga doribasibo haina mangona onsinduna hanglamki adubu ipuroibadu tumina khak laithokide magna singdagi purakhiba sing kokthong adu yonbada lupa chama sili seladuna sakhumai mudhandabada mating pangi lupa chama khaktang phanglabasu haiduna isanupa atombaga sing mapul amamung khaktamak salunaba saminakhibani adubu ngasidi isanupi luhongba yauramdana akhoi puramaki mang thaduna masanupa atonbaga saminakhre haiduna mamita mapitana pautamnakhi atop pawmana naharolgi thaudang pauksi digi lakhusaraga nupida sathabi hingsa gi thawong army na sektumna thomjin madanatana saitupna kantharakpada nupi taraga manga hena sokle thaudang pauksi digi marubi ipauksung khongosaraga manipur optional gi mekeri gi myam thamjage Imphal East District ki Kangpokpi Police Station ki manungsana leiba sabungkhok khunau dangasi ayuk pung 13 rom tabada lamlai kendra gi nupi singna sabungkhok khunau gi sekonda leiriba zat regiment gi personal mafam adu thadok satkadabani haina khongjang sangsilubada army na nupi sing atu da onsinduna sektumna thomjulakpada natana saitumna kantharakpada nupi taraga mangarom aso apan nangduna hospital da pukatunu lekanakre mafam aduragi army lakphokriba mayumda sanglaroi haiduna khongjang sangsinba nupising haujiksu yairektuna leiri press na phangwa pawda sabumkhok khunaugi singda leiba sekon amada post hangduna leiriba kunsuba zat regiment gi personal sing mafam adu thadokadabani haiduna lamlai kendra gi yamlaba nupising ngasi ayu pung 13 rom tabada sekon taba lambida khongjang sangsinki nupisingna khongjang sangsilakpa aduna mafam adura leiriba army singna aduna mafam adura thadokuna satlagani haina phiyomgi thabak sathari haiduna khongjang sangsilibasingda thajaba birakhi adubu zat regiment gi kangbu aduna mafam adu thadokpagi mahutta ahenba BSF ki personal sing sekon adura sangsilakhi madu obada nupising adu hena khosaunabadagi nakal anigi marakta awai akhum tawduna launakhi khanghauduna zat regiment gi maikedi nupising aduda saitupna kanmadagi hendoktuna mafam adura taramba sektumna nupisingna tharakpadagi khongjang sangsinba aduda saruk yabi mema kobi nupi ama manangana panbadagi mafam adu wandaki makhatana army na nupi singadu tan no saitupna kanmadagi nupi kya so apanangki solaba nupi singadu Kangpokpi santi khongbal leiba PIC da pukhatuna layengki solaba singadu gi manungna phibam khara hena sokpadagi sana sabidagi leisna mema se yangkhai manga masum sabungkhoktagi moirangthem robita sai nifuga mapan jenims da pukhatuna lekanaki atai asukpasing ahanwagi treatment piraba matung health center gi digi discharge tokre aikhogi paumi unaduna wari sanabada sektumna panbagi soklabi leisna mema na phongdorakpada ngasi zat regimena kulai paidaba nupi da satharkiba thawong yaningde makoi buhat ki haiba yauna tawbani sekon sida post hangduna zat regiment leibidagi koki militant singna sabungkhok khunau amadi sana sabina singba Kangpokpi gi akoibida leiba mitei khul singde attack sathabada makoi de hena khudong sale mafam aduda army leitringai dadi koki militant singna arapadagi nungmai kaplamba adu haujikti nakna kapsinduna khunja sing hena awaba mayona hale
आर्मी कुकी मिलिटेन सिंगलो पीरब्रा है सिंगनब लेने सुमांग फोंदोरखी खोजंग अदुर सरुक याखिब नुपीसिंग फोंदोरकपदा सेकोन सेंट्रल फोर्स थमजिनबदगी सेकोन सिद थबक सुब ngamdre मरम असिना रामलाई केंद्रदगी सेंट्रल फोर्स लौथोक्त्रिबा मखै मखा तना खोजंग चंगसिंगिगने मिसा मिया मुंगाक सेननब थाजुलखिबा सेंट्रल फोर्स ngasiदी आइखोइना मखोइदा थाजब लेत्रे ngasiदी मखोइना मितै सिंगदो ओइना ओनसिलखले ngakpi senbibagi muhut hatnanabu oina hotnaraglabra haibagi singnaba miyamda phawre maram asina central force thambagi muhut state force na oina ngak senbagi thabak tawhanbiu lenga na makhoibu ngakpi senbiba ngamnaroi hairagana miyamna ngak senbagi thabak tawjarage mafam asidagi central force ing lathoktriba phawba khongjang hankhiro hena su phongdorakli atopa pawmana Myanmar junta air strike matung thawdok tupu uhawbu singi pawdam Sagang region की तमु तांगसुक की मनुंग सन्मा इंडिया मदी म्यांमार लोन बंगम खैदा लेबा कनन विलेज की डेविड हाटन मदी मा की इमुंग मनुंग की मियोय सिंगना जनवरी अमा अनव सही होबगी सर्च लाई खुरुंबा सतनब थौरांग तौरिंगै अहोबा बॉम्ब पुखाइबगी मखोल ताखि जुंता फाइटर जेट अमना अनिरक बॉम्ब थादरकपदा कनन विलेज की सर्च अमदी स्कूल अमा अकाय तोय थोक्तुना अंगांग मापन यावना मियोय तरागतरे सिकी तरागा मापना सोखि एटेक असिदा कनन विलेज की युम तरा स्कूल बिल्डिंग अनि सर्च अमा लौबु यादन अमा ताथोखि कनन असि खम्पत टाउन दगी तुरेल अमखक लानथोकलगा लेबा खुलमने माफम असि मवांग सहीगी नवेम्बर थादगी जुंतागी मयोक्ता लेबा नेशनल यूनिटी गवर्नमेंटना खुदुम चंदुना मखोइगी लैंगाक मखार थमलखिबने मापुंग ओइना सिन खुंजासिंगना खुंदारिबा खुलसिदा क्रिस्टल लाइनिंग सतपा खुंजासिंगना सर्च लाई खुरुमलिंगै जुंतागी बोमदु तरखि जेट पायरकपगी मखोल ताबदा मियोय खरदी मयुमदा लोतुना लेनखि मतम अदुरा मखोइगी अरोइबा मतम लाक्लबगुम खनखि थाउदोदु थोखरबा मतुंग ममाना मसा माथारा पमलगा बोमना पानबगी सैना खांगदुन लेबा मरकता असिबाक्संग मतत क्या तादुन लेबा उखि नेशनल यूनिटी गवर्नमेंट की मतुंगिना एटेक असिदा लेखिद्रबा मियोय सिंगी मनुंगदा ख्वाइदगी सही नौबा मिसा असि सही मंगागी अंगांग नोखि एटेक असिगी मतुंग सोक्लबा मियोय सिंग कालेदा लेबा हॉस्पिटल पुदुना लेयंगना होनबदा जुंताना थिंगदुना थमखिबदगी लेयंगबगी खुदोंचाबा फंखिदि जुंतागी माइकेदिगी नुमाइजु नुमिता फाइटर जेट अमता सागांगदा पाइरखिदि मरमसिना बॉम पोखाइबदा मी सोखि हाइरिबा अदु सेमजिन सजिनबा पाउनि हाइदुना असोकपा कालेदा पुगे हाइबदा लंबी थिंगजिनदुना संगखिदि जुंतागी माइकेदिगी एयर स्ट्राइक खक्ता नतना 120 mm गी आर्टिलरी अमदी मल्टीपल रॉकेट लॉन्चर सिंगसिजनदुना मिसम लेबा मफम सिंगदा एटेक क्या से मसिना मरम ओइरगा जनवरी थागी अहानबा सयोलदा अंगांग तरागा निपान यावना मिसम यांखैगा तरेट की मथक सिखि सगांग रीजन दा मिसम कुंथ्रागा निथोय सीदुना ख्वाइदगी मिसम सिबा मफम ओइखि लोइनना रीजन असिदा मिसम यांखै जुंतागी एयर स्ट्राइक असो अपन नंखि हाइदेना पाउसिदा मखाताना पलकली अतोप पाउना यूपीदगी नुपा अमना लोकल पाउक्सी अमगी मथक्ता पुंग अनि करन तौबगी अयाबा पिबिनबा हाइजरखरे ममांगदा अमुक्ता ताखिद्रिबा थौदो अमदा उत्तर प्रदेश की पथबगढ़दगी नुपा अम डिस्ट्रिक्ट अथॉरिटी दा लोकल पाउक्सी अमगी मथक्ता पुंग अनि खक्तंग महाकना अपाम मोंगदा करन ताबगी अयाबा पिबियो हाइना हाइजरखरे प्रतीक सिन्हा हाइरिबा मिसासिना पाउक्सी अमगी मथक्ता पुंग अनि मुक्तंग करन ताबगी अयाबा पिबियो हाइना डिस्ट्रिक्ट अथॉरिटी दा अयिबा सिरोल पिदुना हाइजरखिबा सिगी मरम माकना करन तागी खलिबा पाउक्सी सिना लम खोपगी मतंगना पाव मा फोंलखि हाइरिबा पाव दुना माकु लेन माफिया हाइना मिंथोल पिरकपदिगी पाउक्सी दुकी मथक्ता करन चथबगी अयाबा पिबिनबा निरखिबनि पाउक्सी दुरा यावरिबा माक मरि लेनबा पाव दुदा खोइदौ थिटलबा सिन्हाना माकी मिंगस थियनबगी दमक पाउक्सी दुगी मथक्ता डिफेमेशन नोटिस अमा मांगजौलना पिखरबनि मदुगी मतुंग मांगना सब डिविजनल मजिस्ट्रेट एड्रेस तौदुना अयिब सिरोल अमदा पाउक्सी दुगी हेडक्वार्टर की ममांगना पुंग अनि खक्तंग लेपलगा ऑफिस अदुरा संगलकपा मदी थोलकपा पाउक्सी दुगी ब्यूरो चिफ अमदी रिपोर्टर सिंगी मथक्ता कातुकरन की वही खर ngang दुना मखोइबु इकाइबा पिबि अयाबा पिबियु हाइजरखिबनि सिना हाइरिबा मिसासिना लम खोपे हाइबिगी मराल सिरकलिबा थौदो असि सैसिगी जनवरी मपन माक मसागी इंखोल थोकनि लम असिगी मपु महाक मसाना ओइरि हाइबसि नाथैरगा मदि कुपना थिजिनबा तौदना पाउक्सीसिना माकपु लेन माफिया हाइना मिंथोल अमा पिरखि मसिना मरम ओइरगा माकना पाउक्सीसिगी मथक्ता खोइदौ सौनिंगबा लेरिबदु कोकपा ngamdabadagi लाक्लिबा जनवरी 15 गी नुमित युंगबा पुंग 12 सबसाना पाउक्सीसिगी ऑफिस ममांगना लेपतुना मदुरा संगलकपा पाउक्सीसिगी ब्यूरो चिफ अमदी रिपोर्टर सिंग पुंग अनि सुपना माकी माइकेदिगी
ꯆꯩ ꯊꯥꯡꯗꯨꯅ ꯃꯈꯣꯏꯅ ꯐꯣꯡꯈꯤꯕ ꯄꯥꯎꯗꯨ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯃꯍꯥꯛꯅ ꯆꯠꯊꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯤꯡꯁꯥ ꯅꯠꯇ꯭ꯔꯒꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯃꯆꯤꯟ ꯄꯦꯟꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯆꯩꯒꯗꯕ ꯈꯛꯇꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯄ꯭ꯔꯇꯦꯛ ꯁꯤꯅꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯤꯡꯁꯥ ꯆꯠꯊꯔꯣꯏ ꯈꯣꯡꯎꯞ ꯂꯪꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯒꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯜꯂꯛꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯧ ꯍꯨꯛꯇꯕ ꯊꯕꯛ ꯑꯃ ꯆꯠꯊꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯛꯈꯤꯕ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯑꯣꯊꯣꯔꯤꯇꯤꯗ ꯄꯥꯎꯆꯦ ꯑꯃꯒꯤ ꯑꯣꯐꯤꯁꯇ ꯄꯨꯡ 2 ꯀꯥꯔꯟ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯀꯣꯄꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ 10 ꯁꯨꯕ ꯑꯃꯁꯨꯡ 11 ꯁꯨꯕ IRBꯒꯤ ꯈꯜꯂꯕꯁꯤꯡ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯉꯁꯤ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯀꯤ ꯐ꯭ꯂꯥꯏꯠꯇ ꯖꯣꯔꯍꯥꯠ ꯐꯥꯎꯕ ꯄꯨꯔꯒꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯥꯝꯒꯤ ꯂꯆꯤꯠ ꯕꯣꯔꯐꯨꯀꯥꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤ ꯗꯦꯔꯥꯒꯥꯎꯟꯗ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯆꯠꯈꯤꯒꯗꯕ 10 ꯁꯨꯕ ꯑꯃꯁꯨꯡ 11 ꯁꯨꯕ IRBꯒꯤ ꯅꯧꯅ ꯈꯜꯂꯕꯁꯤꯡ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝꯅ ꯀꯟꯅ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯆꯠꯄ ꯉꯝꯗꯅ ꯍꯧꯖꯤꯛ ꯄꯥꯡꯒꯜꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯔꯤꯀ꯭ꯔꯨꯠꯁꯤꯡ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯀꯤ ꯑꯈꯟꯅꯕ ꯐ꯭ꯂꯥꯏꯠ C-132ꯗ ꯏꯝꯐꯥꯜꯗꯒꯤ ꯖꯣꯔꯍꯥꯠ ꯐꯥꯎꯕ ꯏꯌꯔꯂꯤꯐ ꯇꯧꯔꯒꯅꯤ ꯍꯌꯦꯡ ꯏꯝꯐꯥꯜꯗꯒꯤ ꯄꯨꯟꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯅꯧꯅ ꯈꯜꯂꯕ ꯔꯤꯀ꯭ꯔꯨꯠꯁꯤꯡ ꯌꯥꯎꯅ ꯇ꯭ꯔꯦꯅꯤꯡꯒꯤ ꯁ꯭ꯇꯥꯔ 16 ꯑꯃꯁꯨꯡ CO ꯂꯦꯚꯦꯜꯒꯤ ꯑꯣꯐꯤꯁꯔ 2 ꯌꯥꯎꯅ ꯄꯨꯟꯅ 1713 ꯏꯌꯔꯀ꯭ꯔꯥꯐ ꯑꯃꯃꯝꯗ ꯄꯦꯁꯦꯟꯖꯔ ꯃꯧꯗ꯭ꯔꯥ ꯆꯠꯂꯤ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯀꯤ ꯑꯈꯟꯅꯕ ꯐ꯭ꯂꯥꯏꯠ 2 ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯏꯝꯐꯥꯜꯗꯒꯤ ꯖꯣꯔꯍꯥꯠ ꯐꯥꯎꯕ ꯄꯨꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯁꯥꯝꯒꯤ ꯗꯦꯔꯒꯥꯎꯟꯗ ꯂꯩꯕ ꯂꯆꯤꯠ ꯕꯣꯔꯐꯨꯀꯥꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤ ꯇꯝꯅ ꯕꯦꯁꯤꯛ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯄꯨꯈꯤꯒꯗꯕꯅꯤ ꯔꯤꯀ꯭ꯔꯨꯠꯁꯤꯡ ꯑꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 19 ꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ OSD ꯍꯣꯝ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯣꯐꯤꯁꯔ ꯔꯦꯍꯥꯎꯟꯗꯤꯟ ꯆꯧꯙꯨꯔꯤꯅ ꯉꯁꯤ ꯑꯊꯦꯡꯕꯗ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗꯁꯨ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯅ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯂꯦꯞꯇꯅ ꯄꯨꯊꯣꯛꯂꯤ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯤ ꯃꯥꯌꯣꯛꯅꯔꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯕ ꯑꯣꯏꯅꯥꯝ ACꯒꯤ ꯂꯩꯃꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯣꯏꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯥ 9 ꯁꯨꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯛꯇꯕꯗꯒꯤ ꯀꯧꯅꯥꯒꯤ ꯕꯦꯒ ꯕꯥꯁꯀꯦꯠ ꯑꯃꯗꯤ ꯂꯩ ꯄꯣꯂꯥꯡ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯧꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 15ꯅ ꯄꯨꯟꯁꯤꯜꯂꯒ ꯀꯧꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯁꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯕ PRDA ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 9,900ꯒꯤ ꯁꯟꯐꯝ ꯃꯇꯦꯡ ꯄꯤꯔꯛꯇꯨꯅ ꯀꯧꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯩꯗꯨꯅ ꯁꯥꯕ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕꯤ ꯀꯧꯅꯥꯒꯤ ꯄꯣꯠꯂꯝ ꯁꯥꯕꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯤ ꯇ꯭ꯔꯦꯅꯔ ꯖꯦꯅꯦꯇꯥ ꯍꯥꯃꯣꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯖꯦꯅꯦꯇꯥ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯧꯅꯥꯒꯤ ꯕꯦꯒ 60 ꯁꯥꯈ꯭ꯔꯦ ꯕꯦꯒ 30 ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 22ꯗꯒꯤ 25 ꯐꯥꯎꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯜꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯦꯂꯥꯗ ꯌꯣꯟꯕ ꯉꯝꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯕꯦꯒ 30 ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯣꯟꯐꯝ ꯂꯩꯇꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯃꯈꯥ ꯇꯥꯅ ꯁꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯁꯦꯜ ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯊꯤꯔꯒ ꯁꯦꯜ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯧꯅꯥꯒꯤ ꯄꯣꯠꯂꯝ ꯁꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯗꯨꯅ ꯄꯨꯊꯣꯛꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯀꯧꯅꯥꯒꯤ ꯄꯣꯠꯂꯝ ꯁꯥꯕ ꯄꯥꯝꯕ ꯃꯤꯑꯣꯏ 13 ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯃꯤꯑꯣꯏ 15ꯅ ꯁꯥꯕꯅꯤ ꯀꯧꯅꯥ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯦ ꯁꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯐꯝꯁꯨ ꯂꯩꯇꯦ ꯂꯩꯉꯥꯛꯅ ꯌꯣꯟꯐꯝ ꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯣꯏꯅꯣ ꯌꯨꯝꯗ ꯆꯠꯅꯤꯡꯂꯦ ꯂꯩꯉꯥꯛꯅ ꯆꯔꯥꯕꯨꯗꯤ ꯍꯦꯜꯍꯟꯗꯦ ꯍꯥꯏꯕꯕꯨ ꯁꯦꯜꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ ꯑꯉꯥꯡꯁꯤꯡ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕꯗ ꯁꯦꯜ ꯂꯩꯇꯦ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯅꯦꯅꯥ ꯇꯥꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯤꯡꯖꯒꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯧꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯥꯅꯤꯡꯕ ꯐꯥꯎꯔꯛꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯦꯜ ꯂꯛꯁꯃꯤ ꯀꯧꯕꯤ ꯏꯟꯃꯦꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯋꯥꯠꯄ ꯃꯌꯥꯝ ꯂꯩꯔꯛꯄ ꯑꯃꯗꯤ ꯑꯉꯥꯡ ꯑꯆꯥꯄꯣꯠ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯕꯥꯁꯀꯦꯠ ꯁꯥꯔꯒ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯁꯥꯕꯅꯤ ꯆꯥꯕ ꯊꯛꯄ ꯍꯥꯎꯕ ꯍꯥꯎꯇꯕꯒꯤꯗꯤ ꯈꯟꯗ꯭ꯔꯦ ꯃꯤꯅ ꯃꯆꯥ ꯑꯆꯥꯄꯣꯠ ꯄꯤꯖꯕ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯏꯆꯥꯁꯤꯡꯗ ꯄꯤꯖꯅꯤꯡꯉꯤ ꯑꯉꯥꯡ ꯁ꯭ꯀꯨꯜꯒꯤ ꯈꯣꯡꯎꯞ ꯂꯩꯕ ꯉꯝꯗꯦ ꯐꯨꯔꯤꯠꯁꯨ 2 ꯁꯨꯅ ꯂꯩꯕ ꯉꯝꯗꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯦꯜ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯥꯕꯅꯤ ꯃꯃꯥꯡꯗꯁꯨ ꯁꯔꯞ ꯁꯥꯕ ꯙꯨꯞ ꯁꯥꯕ ꯇꯧꯔꯝꯕꯗꯨ ꯁꯤꯠꯇꯗꯨꯅ ꯁꯥꯕ ꯇꯣꯛꯈ꯭ꯔꯦ
kauna amuk sabane masisu saningba phawdre yumda lairagadi ngamnabasu nomlagi sasingi awat apa meli lau matamna lau kumi relief camp da laiba ware yumda sangbasu yadri aikhoi kyam koina asumni hingani yumda hanjin pamle aikhoi gi hingna balambi pibiyu da halaga ingna singna laiba pame hari ado hauskuna di mya paus matang solution jarage mas mya puna no update ngamina se